Nangna karigumba kanda phawa yaubra kanagumba amana hana dongna nangi value Mangonda Leikhidraba masi tawbase nungaiba phawde natra adubu aina hairadi icham chamba trick khara lei maduna leiriba mawongdo pura khonghanba ngamba aduna marup mayam pipagi punsina amughana welcome tawjari sigi channel sida akhoi mayamna khaminani miyoibagi behavior relationship amadi psychology ga mari leinaba asigi video sida akhoi na khaminani kanagumba amada nangi leramba value hantakiba matamda kari tawfam thoi haiba hairiba trick se magi pungning amuhanna chingjannaba khaki wa nate masidi nangi power do phangpham thokpado amukhanna phangnabani amadi mina nangbu loinabagi mawongda phagathanabani aduna haurasi kanagumba amada nangi leramba value do hantakiba lekhiba matamda mahusana mi anambana tawnari se hena kanno honaduna try tawba magi matam hena kaithoktuna natraga nangi mamal matik leiba proof tawnaba honaba adubu ngakningai oibadi asengba tokpham thokpa mawongdi purak tayonabani akhwaidagi phaba nangna tawgadabadi khongpham hadokpani hoi nangna tari do chumi nangi araiba pumba mangonda thadabagi mahutta watna pigadabani nangi khongpham hadokpaduna nakhoibani gi marakta space ahangba ma sagatkani masi tawbasina mangonda nangi saruk yadabaduna mangonda awatpa ma phawongani masi miyoibagi nature ni marang kaina leiba pot amabu maru oina lawdaba adubu hariba pot tu leikhidaba matamda mangonda watlibado karino haibadu khanganni masi relationship khak natana friends family dasu apply tawba yai khongpham handokpa haibase game sanabagi wanate masidi nangi energy do amukhana maige chumhanbani mina nangonda karam haina treat tawrokena focus tawbagi mahutta nasada focus taw nasada nungaijaba thabak tawduna matam kaithou nasabu improve tawholu aduga nasagi chakutpada energy time thadau nangna nasagi khwaidagi ahenba mawongda oirakpa matamda mahusana maduna mi attract tawni mina nangi confidence nikhatamba thaunalinjel urakani adu kandani mi loinabagi mawongda ahongba laktoise nasagi boundary sembasisu maruoi kanagumba amana nangi value khangaktaba matamda sigi maramdi makhoina nangi pukninggi oiba pal lansalakpanani sigumba phibam sidani nangi saktam amadi aningba palefam takadaba nangi yaningba amadi yaningdaba khangangadaba mina nangi nasabu respect tawbagi matawsi uba matamda mang chakhatpa natraga khongpham handokhini aduga thajau masina oiningba ma oijaraksanu nangi mai pakpani masi pukning huningai oibadi karino haibada nangna amuktang khongpham hadoktuna nasada focus tawba matamda karigumba angakpama tawrakani nangi value khangdaba mido masana wakal tajaraktuna masagi asoibado sendoktuna nanga connect tawnaba honarakani natraga thaptokhini space ama thanamduna kanagumba nangi value mamutana khangba mi amana mensinnaba maige animakta nangna control tawni aduna ningsingu kanagumba ama nangi value khangdaba mido tanabagi mahutta khongpham handoktuna nasagi budhi loksing chakhatpada focus taw miyoibana matam chupada masana mamalei khanba poto mangan khiba yauna pamuni sigi video se kanai khallagadi like subscribe tawba kautopigano miyeng tabibagi thagatchari।